Salman Khan April kuntra da Hatlagani Haina Kihallakhre Bollywood superstar Salman Khan atopa hanabagi kihanba kolama phangkhre haina ngarang Mumbai police na phongdokhre masi dawange actor adu daki hanbage email ama thabagi damak miyoi ama fakhiba dugi chayol kharagi tungdane police na haikhe kihanbagi kolama Mumbai police control room da April 10 da tawrakhe Rajasthan ge Yodapur dage Rocky Bhai kawi haina masana saktak chaba caller aduna hak san kanba kaw vigilant amani hairakhe Telephone tawrakliba miyoi aduna Salman Khan bu April 13 da Hatlagani Haina Kihallakhre thogdok asi makhata na thizili haina Mumbai police na haikhe masugi mamangdasu Rajasthan ge Yodapur district ki manung chanwa Luni dage Hatkhre ram kawi haiba miyoi ama Salman Khan da kihanba email ama thabagi damak March 13 da phaki amasung Mumbai police da khusinakhe Bandra police station da case ama laukhatkre hairiba miyoi aduna Salman Khan da mahak Sidu Musewala gumna loisingani haina kihanba mail ama tharakhe Salman Khan hanaba kihalakpage matangda Bandra police station da register tawba case aduda Mumbai police team amasung Luni police team na chathaba apunba thabak amana Jodhpur district ke Luni da leiba miyoi Hatkhre ram fakhi haina Luni police station officer Yodhpur Isorchan parina masigi mamangda ANI da haikhe mangonda kihalakpa leirabana Mumbai police na Salman Khan da Y+ category ge security pikre actor aduna Lawrence Bishnoi gang dage kihanbagi sithi ama phangkhiba matung khongthang ase Maharashtra government na laukhatkibane Mumbai police na so actor Salman Khan gi office ta kihanba email sing thara I haibagi damak jail da lairiba gangstar sing Lawrence Bishnoi Goldie Brar amasung Rohit Garg Maransi khre Bandra police na IPC gi section 506 close to 120 close B amasung 34 gi makhada case ama register tawkhre Myanmar da airstrike ta civilian Yaona 52 Hatkhre ngarang Myanmar gi northwestern sagang region da resistance force ki oiba thoram ama pangthoknaba thorang tawringai da Myanmar military na warplane sizinaduna bomb thadaba ma di helicopter gun sizinaduna akan be attack sathabadage punna miyoi 52 sire kaya ama na sokle siriba sing adugi manungda nupi 15 amasung angang kaya amasu yaure Paugi source ama na hairibana sagaing region asida military coup asibu yadaba kangbu singi achouba stronghold ama oibaga loinana makhoi oiba militia semduna school amasung clinic na chingba chalaibagi thawong sing chathaduna lakhibane ngarang ase jaga adu the resistance force ki oiba thauram ama pangthoknabagi mi tinba hongnarakpa chawrakna ayuk pung 8 lom taba matamda Myanmar military na warplane paisinduna ahan boy na bomb thadakhe Madugi matung helicopter gunship sizinaduna minute kunlom akan ba mawong de attack sa thakhe thawdok adu da miyoi 52 siraga kaya man asogapan nangkhibane Myanmar gi military na airstrike sa thakiba dugi matangda resistance force ama wediba People's Defense Force na thagalakiba video footage amada attack adu da miyoi kaya siduna amasung soktuna laimai da targa leiba madde building kaya mai chakpagi saktamadu utle Airstrike amasung gunship attack aduda hauzik phawba chapchana sibagi masing ase confirm tawna bo honabada bom na panbadagi haksangi machet kaya thokna sandoklaga taba kaya amasu leibana chapchaba masing adu haiba ngamdre adubu hauzik phawbagi oina mi 52 di sire haiba confirm waire asibagi masing asi hengalakpa yana leide haire